mau main ramen. Kenapa sih mau tambam? Come on, come on. Come here. Come on. Come on. Relax, calm down. Stop video na pera em. Cái sai to.
Kan chela lu haga de ma kai ta thina ba adu ma kan thina ba to na ba Lagi orang tu pun ni. Jangan marah. Udah salah. Lihat ni.
来
Mau nuang urat jadi. Ayang. Semangatnya semuanya putri. Nang ate karim kan yang video ni nang sih jauh. Nah dari itu mata mana cie. Ini itu entah. Kamu mau mana?
the next day.
Ladies and gentlemen, my boss, and my doctor, Dr. Mẹ mà chúng nó sắc cha bagi matangda ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥꯟꯅꯕ ꯍꯧꯖꯤꯛ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯇꯥꯡꯁꯤꯒ ꯋꯥ ꯑꯃꯅꯤꯇꯪ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯏꯇꯥꯎ ꯍꯥꯏꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤꯀꯣ ꯑꯁꯃꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯄꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕ ꯌꯥꯝꯅ ꯐꯖꯅ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯐꯖꯅ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯇꯧꯔꯣꯅ ꯃꯥꯏ ꯅꯨꯡꯁꯤꯕ ꯀꯩꯅꯣꯁꯦ ꯈꯜꯂꯤ ꯍꯥꯏꯌꯨ ꯅꯨꯡꯁꯤꯕꯗꯣ ꯃꯥꯏ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯈꯪꯖꯗꯦ ꯉꯥꯡꯕꯁꯦ ꯐꯔꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨ ꯗꯥꯛꯇꯔꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯗꯣ ꯏꯇꯥꯎꯁꯨ ꯅꯨꯡꯁꯤꯌꯦꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯆꯥꯕ ꯊꯛꯄ ꯈꯣꯠꯄ ꯑꯃ ꯑꯃ ꯇꯧꯔ ꯌꯥꯝ ꯅꯨꯡꯉꯥꯏꯈꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯈꯜꯂꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯃꯔꯛꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯌꯥꯎꯔꯝꯃꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝ ꯄꯦꯜꯂꯦ ꯊꯛ ꯆꯥꯕ ꯈꯣꯠꯄ ꯑꯃ ꯑꯃ ꯑꯩ ꯉꯥ ꯍꯩꯇ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯕꯅ ꯊꯛꯆꯤꯟꯅꯅ ꯉꯥꯎꯅꯔꯦ ꯃꯔꯝ ꯐꯥꯏꯅ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯖꯥꯎꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯑꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨ ꯇꯇꯥ ꯕꯥꯏ ꯕꯥꯏ